अहनबदे यमना मरुइबा अपडेट अमकंग लेपाक की मेरादगी लखचगे KNF MC amadi KLA gi Khutlaipaiba kadar nifuga manga rom tamenglong amadi jiribam de attack Twnaba Thungkh Kuki National Front KNF MC amadi Kuki Liberation Army KLA gi Khutlaipaiba sana paiba pon kadar nifu de gini nifuga manga rom hokiba numini humni asida tamenglong district amadi jiribam gi form kada attack sa Twnaba Thungkh hairi pausin hai Kuki lal hulup ani asigi kadar sing maru oina pandam di mitei sing gi mathakta landa dura mihat mi punsa thaba yum mai thaba loina na security forcing attack sa Thnabani hairi awang batha ki paugi likhun amagi matung ini hiram asigi matang the Railway Protection Force RPF ki Director General and Intelligence ki report amagi matung ina ngarang Principal Chief Secretary Commissioner Railway Protection Force Northern Frontier Railway Protection Security Force ke makok thongba official sing da susia tha tu ngarang numit yung ba matung pung amaga minute kunchatwa matam da khang tre mathak ta pali maram asi leibana mari lin ba khudum na local police government railway police government railway Police Railway Administration amadi State ki Intelligence Agency singa pau phau no dun railway da thokan ingda ba thodok thokan dana ba thabuk lokhat na ba serol adu da khangalakli masiga loina na Railway Protection Force RPF amadi Railway Protection Security Force RPSF amadi railway ki staff khuding ma pusumi ko na humsing na lehenna ba khangan tre hairi panbe abdi KNF MC gilan missing tha asigi mapan de Imphal jiri pam lambi paring sina manakta Chief Minister gi jiri kongset ki mongoi na ngak sina na basat kiba escort kang bude ambush todun landara kiba amadi security personnel amayaw na miyo ani asokapan thokan kiba gi thodok sing lai kiba ga loina na railway gi thabuk subasin mi amadi official kaya sel gi demand ga mari na fazin kiba gi thodok kaya laikhrabani amaramda kamjong amadi Technopol district yawno India amadi Myanmar ga tainaba border sing da Kuki terrorist sing amadi illegal immigrants sing angak pa phangna sanglak liba adu thengna ba naga army gi kangbu su sem saba hokiba ga loina na kamjong amadi Technopol district ta sanction tre haina intelligence ki paw amna hairi pawasna makha tare badi hokiba numit kharni gi mamang da su kamjong district ta Myanmar ga tainaba pham sing da Kuki lal hoba sing ga naga lal hoba sing khut thok na khuba gi thodok thokiba leire hairi aduga mathangi abdenasna senapati landuna Kuki zo sing na khundari mafam sing da tamna pot puba gari sing satpada thing basing thamle SDSA hauzik manipur thokliba umkhatnari ba phibam asida National Highway 2 haibadi Imphal Dimapur highway asi sathok sasen tawriba gari sing da kaiba piba gi damakta Committee on Tribal Unity Kotuna athuba matam da senari ba miyusing putok kadabani loina na senapati landuna Kuki zo sing na khundari mafam sing tamna pot puba gari sing satpada thing basing thamle hairi senapati District Students Association gi Information and Publicity wing na thadur paserol amada highway asida chaliba gari sing kanaguma matana ayat apan piba yaroi National Highway haibase safe zone amu hingadabani handa Kuki Khutlaipaiba karna tumyon khuyon da tata drop ama mai thaki association asina lambi asida ayat pa pibi ganu haiduna lagli bopam sing kotuna laithok na thamle maram asina SDS na highway asita sathok sasen tawriba sing asibu ngak na bathabuk lokhat lagani senapati district ta leiriba Kuki zo sing na daita pufam thogi pupnam asigi daita kotuna pugadabani senapati land na Kuki zo sing na khundari bumfum sing tamna pot puba gari sing satpada thing basing thamle senapati de leiriba lanai na trogna lalon itik tawriba mupum khudim na Kuki zo khangno ki miyoi singa lalon itik ke thabuk tawbada thing ba thamle SDS and lawriba warep sing asigi mayok ta thabuk tawramba miyoi sing gi daita masa masa na pu jagadabani haina association asina thadurukpa seron amade khangalagli aduga mathangi update asna ITLF na Union Tribal Minister bu warore Manipur thokliba irang ase apik bakang mutana ba sinba thongni haina ITLF na thador pa serol amana haidi serol asna makata na haidi badi Kuki zo tribal sing da landarak liba asida mitei forcing na thingna ba kari amata hona de madugi mohte irang asida saruk yasilli hairi nakal amorom de Union Tribal Affairs Minister Joel Oram na Guwahati da pawmi sing unaba da phanguk kibada Manipur thokliba irang asi law and order problem ni haina phangdok kibabu ITLF na warau bagaloina na state as da thokliba irang asi ethnic cleansing ni Union Tribal Affairs Minister da kanagumba khanna lan na pawdamle haina penda ba phangdorak ni video sing bibagi damakta mayam pumna po makana thagachari ano update ki damakta online Manipur YouTube channel asibunuk sibiduna subscribe to bidamo thank you so much